Arambai News Guwahati da Manipuri Pao tabiriba singbu ihan hanbo maktada jingangbam Sujitarani na khurumjari hojing asigi samlapa mariba Pao sing lowirase English singani kunmathoi gi Assam Assembly Mikhal gi semi final ni lawnariba BTC Mikhal gi vote masing thiba ngasi ayuktagi haurakhiba duna hojik su leptana vote masing thiri hojik fawda apunba seat nifu gi manungda UPPL na 13 BJP na 13 amadi BPF na 13 ta mangjil thaduna chatli aduga Congress amasung AIUDF ki apunba mirep na seat amada aduga atay na seat anida mangjil thaduna chatli BJP gi oina mamangda seat amakhaktang pairambadagi handak 13 da mangjil tharakpa haibasi tasengna achoba mai pakpa amani aduga Pramod Borona luchingduna anoba thongna amaga loinana Mikhal thengnakhiba UPPL na chahi 15 chupna lengak parakliba Hagrama Mohilari gi BPF ta achoba chaitheng ama pirakpa result asida uba phangli aduga Congress ki di phibam yamna sokpa amasung ikainingai gi masak oiri tawbagidi hojik phawbagi result asi yenglubada tharak yanduna leiba council oigadra chingnari ngasi marfumathoi suba nupilal ningsing numitni numit asibu Assam gi mafam khayada pak sanna pangthoknakhi All Assam Manipuri Maira Paibi Coordination Committee na sinduna amadi Singerbon Maira Paibi apunba lupna yumbu oiduna ngasi marfumathoi suba nupilal ningsing numit Singerbon Community Hall Haisnam Lekaida pangthokre Lupki Piral Chinkatuna Nupilanda Sarugya Kibi Athobi Imasingi Mafamda Leishu Katuna Ikai Kumnaba Utlaba Matung Nupi Mayamgi Oiba Yaifa Khongchat Amasu Chatki Tungda Lupki VP Kaidem Ongbi Vivabati Devi na Mifam Mapu Oiduna Delegate Session Amasu Chathaki Mifam Asida ZPC Kabarbram Ongbi Anita Devi na Athoiba Mithung All Assam Manipuri Muslim Women Mera Paibi gi President Jubeda Begum Amadi Advocate Ngangom Ramakantana Akhanaba Mithungoina Sarukyaki Nungthilgi Aphongba Mifamdana Lupki President Konjengbam Aruna Devi na Mifam Mapu Amasung Silchargi MP Dr. Rajdev Rai Amasung Lakipurgi MLA Rajdev Gwalana Athoiba Mithung Amasung Ikai Khumnaba Mithungoina Sarukyaki Lupki Potharaba President Thinguzam Sabitri, Advocate Mutumrina Devi, Lupki Advisor Wangkem Sarat Chandra, Social Activist El Thoiba Amasung Charter Accountant Nurul Hakna Akhanaba Mithung Singoina Sarukyaki. Thorom Hogatpada Yengkhom Bikramjitna Penana Yaikarol Piki Amasung Arambam Ongbi Ngangbi Devi, Chairperson Observation Committee na Taramna Okpagi Warol Piraba Matung, Research Scholar Khangembam Chinga Lembi Chanuna Keynote Address Pathoki. Lupki General Secretary CH Benubala Devi na Chahigi Paudam Amasu Lanthoki. Thoromasida Akhanaba Wangangloi Oina, Singerbon PK College ki lecturer KH Namita Devi na Nupilal Thodoki Maramda Jepaki. Aroibada Singerbon Maira Paibi Lupki Secretary Haurongbam Ongbi Benubala Devina Thagat Wahi Thamki Marfumathoi Suba Nupilal Ningsing Numit Assam Manipuri Maira Paibi Apunba Lup Ampal Amadi All Manipuri Muslim Maira Paibi Sangstha Assam na Supuna Sinduna Poilapul Community Hall da Pangthoki Ampalgi President A Lilina Lupki Piral Chinkatuna Laikidrabi Imasingi Mafamda Laikatki Ampalgi Session Englishingani Kun Kulhumdoigi Pam Pugadaba Singsu Khanki Anuba President Oina Thangzam Sanathoi VP Prabhavati Devi Surjamukhi Devi Amasung Kunje Devi General Secretary Oina Sukheshini Devi Amasung Treasurer Oina Thabalai Devi Khanduna Punna Miyoi Kunmathoina Saba Bodi Amasemki Nungthilgi Aphongba Mifamda Presidium Member Oina A Lili Sangita Begum Chief Guest Saubam Jayanti Devi Ex-President Ampal Guest of Honor Oina K. Vidyapati K. Sunita Devi S. Navdeep Paunam Aruna Chingbana Daistafamki Ima Sanathoina Taramno Okpagi Warol Pi Kibagaloinana Mithung Singi Maraktagi Loinana Ampalgi Advisor Seram Herazitnasu Thoromasigi Maramda Wangangki All Assam Manipuri Students Union Amsu Kamrup District Committee na Susin Langduna ngasi Guwahati gi Kekranagar gi Mandopta Marfumathoi Suba Nupilal Ningsing Thoram Pangthokre Thoromasida Amsu Central Committee gi General Secretary Yengkhom Imoinuna Mifam Mapu Athoibi Mithungoina Maira Paibi Manipuri Rajbari gi General Secretary Laishram Champa Devi Loinana Special Guest Oina Iche Mamsung Arambai gi Editor Dr. Frit Sabam Biramani Loinana Guest of Honor Oina W. Helen Sana Ex-Assistant General Secretary Amsu Amadi Ketrimayum Singh Hazit General Secretary Manipuri National Council na Sarukyaki
आमसु सेंट्रल कमिटी की एडवाइजर मैस्नाम भगत अमसुंग तोंगान तोंगान बलुप सिंगी थबुरेन सिंगना नुपिलानगा मरी लेना वाफम कया थमकी हाइना आमसु कामरूप डिस्ट्रिक्ट कमिटी की जनरल सेक्रेटरी ओरिबी मृणालिनी शर्मना थादोरक पचिरोल अमना फोंदोरकले होजाई माइकैदसु मरफुमाथोई छुबा नुपिलाल निंगसिंग नुमित पाकसन्ना पांथोकनखी अपुनबा मैरा पाइबी लुप होजाई डिस्ट्रिक्ट न सिंधुना नोंग मचुपना परिषद संगलेन होजाईदा पांथोखी नुपिलान की थौना फबीसिंगी मफमदा इकाई खुमनबा उतलबा मतुंग लुप की प्रेसिडेंट थोकचोम थोइवीना मिफम अपोइदुना पांथोखिबा अफोंगबा मिफमदा होजाई जिला परिषद की चेयरपर्सन हुइरेम ओंगबी रमाबालाना अथोइबी मिथुंग परिषद होजाई डिस्ट्रिक्ट की प्रेसिडेंट तेनसुबम मनिहार धोलपुखरी आंचलिक पंचायत की प्रेसिडेंट मोयरांगथेम सुमिला देवी अपुनबा मैरा पाइबी लुप आसाम की जनरल सेक्रेटरी लारेन लाकपम ओंगबी बिजयंती नंदपुर गांव पंचायत की प्रेसिडेंट लाइशोम अशोकना अखनब मिथुंगसिंग ओइना सरुक याखी मिफम असिदा अखनब वंगांगलोई ओइना नामैराकपम विद्या अमदी रविंद्रनाथ टैगोर यूनिवर्सिटी की असिस्टेंट प्रोफेसर एस द्विजमणि शर्मना वांगांखी लुप की सेक्रेटरी ख्वाइरकपम तनुजाना कीनोट एड्रेस पीखी अथोइबी मिथुंग रमाबलाना मयाम अमतोइना चोंथोकमिनदुना नुपी खुनाइगी मपांगल कंखत हन्नबगीदमक अखोइ पुन्ना चटमिनसी हाइखी युमनाम रेणुका देवी शास्त्रीना मणिपुरी लोंदा हंदोकपा श्रीमद भगवद गीता आसाम मणिपुरी साहित्य परिषद होजाई डिस्ट्रिक्ट न सिंधुना होजाई की गौरनगर संस्कृत वेद विद्यालय मखुम हांगदोखरे परिषद असिगी होजाई म्युनिसिपालिटी ब्रांच की प्रेसिडेंट ओइनसु थौपुरीबी रेणुका की मणिपुरी लोंदा हंदोकपा श्रीमद भागवत गीता असिना मणिपुरी जातिदा गीता पाठ अमदी गीता की मरमदा नैनबगी खुदोंग चाबा हेना फंगहलगनी आसाम की मणिपुरी सिंगी चाउथोकचनिंगाई ओइना लखीपुर कंस्टिट्युएंसी की मनुंग चन्ना इचा खोमड्राम लेकाई की खोमड्राम ओम प्रकाश सिंह पुणे दगी नेशनल डिफेंस एकेडमी NDA ग्रेजुएशन लोइशलबा मतुंग इंडियन मिलिटरी एकेडमी IMA दगी ऑफिसर ट्रेनिंग लोइशंदुना ngasi IMA देरादुंदा पास आउट पेरेक्टा याउखरे सैनिक स्कूल ग्वालपारा आसाम दगी क्लास 12 लोरबा मतुंग जोरहाट इंजीनियरिंग कॉलेज दा इंजीनियरिंग तमलिंगै NDA दा महा खलखिबने खोमड्राम ओम प्रकाश इचा खोमड्राम लेकाई की खोमड्राम श्याम किशोर अमदी पूर्णिमा देवी की मचानुपानी ngasi ayuk लखीपुर कंस्टिट्युएंसी की मनुंग चन्ना लाइकोंदगी सिंगरबोन योबगी लंबी CC ब्लॉक थाबगी थबक लखीपुर कंस्टिट्युएंसी की MLA राजदीप ग्वाला अमसुंग MP राजदीप रायना उरेब उयुंग तमख्रे पनबयाई सिंगरबोनदगी लाइकोन फाउब लंबी असि मतम कुइना सेंबिदुना लाकपदगी MLA राजदीप ग्वालाना होनबिदुना PWD डिपार्टमेंट ना लंबी असि सेमननबगीदमक लुपा लाख 495.9 सिनो सेंक्शन तौरखी मसिना सिंगरबोनदगी बिनाकांदी फाउब चटलिबा लंबी असि लेराइ निंखाइबना मरम ओइदुना खुदोंचादबा कया मियामदा मायोकना हलिबा असिसु खरमखैदी कोखलगनी सिंगरबोन की लेराइ निंखाइब मफम असि सेमजिननबगी थबक एंटी इरोजन मेजर प्रोजेक्ट की मखादा MP डॉक्टर राजीव राय अमसुंग MLA राजीव ग्वाला अनीना उरेब उयुंग तमख्रे पनबयाई लंबी असि सेमननबगीदमक लुपा लाख 495.2 सिनोगी सेनफम CM पैकेज की मखादा थादरखिबने युमनाम नोदिया चाना मिफम पोइदुना पांगथोखिबा उरेब उयुंग तंबगी थोरमसिदा MP डॉक्टर राजीव राय MLA राजदीप ग्वाला सिंगरबोन GP प्रेसिडेंट देमा खान SE वाटर रिसोर्स R लंगथासा EE वाटर रिसोर्स आसिद देव सोशल वर्कर रीना सिंह थोइबा सिंह हैंडलूम एंड टेक्सटाइल्स कासारगी असिस्टेंट डायरेक्टर लारेन लाकपम हरिलाल सिंहाना चिंगबना दाइस्ता फमखी इरोजन प्रोटेक्शन प्रोजेक्ट असि असांगबा फुट चमरीदगिना फुट चट्रुकता हेंगतपीबा डिस्ट्रिक्ट डिजास्टर मैनेजमेंट अथॉरिटीना एप्रूव तौख्रबा कंपेंसेशन युम अनीदगिना तरुकता हेंगतपीबा सिंगरबोन हेल्थ सब सेंटर बु PHC दा अपग्रेड तौबीबना चिंगबा डिमांड सिंग यावबा मेमोरेंडम अमसु सिंगरबोन डेवलपमेंट एसोसिएशन ना MP अमसुंग MLA की मफमदा खुसिनखी मणिपुर लेंगांगना सुसिंदुना मरफुमाथोई सुबा नुपिलाल निंगसिंग थौरम ngasi इम्फाल की नुपिलाल मेमोरियल कॉम्प्लेक्स दा पांगथोखरे CM NBN लुचिंगदुना 1958 थोखिबा नुपिलांदा अचौबा थौदांग लौखिबी लेखिद्रबी इमासिंगी मफमदा हैकतलिकत तमदुना इकाई खुमनब उदखी इमा सकलबी मणिपुर की नुपी पुनमक्ता याइफा पाउजेल पीबगा लोइनना लैबा की लुरबा तानफमदा इचंग थौना लांथेंगनखिबी इमा सिंगना पाइरंबा इरमदम नुंगसिबगी मैरा अदुदी नुमित थाना लैबा मखै मुतनाइदना लेहौरगनी हाइखी
Ngasigi Tharamasida Deputy CM Waijoy Kumar, MP Ningtholai Semba Sanazauba, Works Minister TH Biswajit Nachingba Yauna, Minister MLA Amadi Famnaiba Singh Saruk Yaduna, Ima Singi Khubamda, Leishu Katuna, Ikai Kumnaba Utki. Imphal West District ki Patsoi Kendragi Manung Channa, Langzinga Chobada, Nongna Semgatpa Artificial Football Turf Ground, Ngasi CMN Birina Sangaduna, Sanarui Singi Mafamda, Kusina Kre. Ngasi Sangariba World Class Taki Artificial Football Turf Asi Prime Minister Narendra Modi ki Makada Semgat Kibani. Asigumba World Class ki ground asi Lairabanina, Manipuragi International Taki Apaba Football Sanaroi Kya Puthokpa Ngamlagani Haina CM Birena Haiki. Ngasi World Maitai Convention WMC gi Central Committee amsung Manipur Unit ki apunba mifam ama Imphal gi Tera Lukram Lerekta Leiba Iram the Miyam gi Marup ki meeting hall da pangthokre. Lup ki Central Committee gi Chairman Haigruzam Navashyam na mifam apu oiduna pangthokiba mifam asida WMC gi Advisor Potsangbam Sonamani amasung Manipur Unit ki President oriba Sarat Chan Thiamna daista famki. Secretary General Dr. Rakesh Puyamna, Chairman Galoinana, Guwahati da Pamkiba, Assam Unit ki Mifam Yaurubagi Paudam Ama, Miyam da Thamki. Ngasigi Mifamna, Assam Manipuri Singi Awadapa Kaya, Loidana, Longi Issue Singi Matangda, Assam Lenga ki Principal Secretary na Luchingba, Timga, Manipuri Language Protection Coordination Committee ga, Handakta, November gi Tang Tarada, Yamna Itihasiko iba Mifam Ama, Assam Secretary ta, Pamina Kiba Adubo, Ngasigi Mifamna, Nungaiba, Fongdok na Kiba Galoinana, Assam Lenga ki Matakta, Achoba, Tazaba Thamki, Loinana, WMC na, Manipuri Language Protection Coordination Committee gi makata ba thorang thosin kayada mateng pangba hainasu warip nakhi. Assam dangasi COVID-19 gi anoba positive case chamaga yankhani thoi phangki baga loinana apunba confirmed case masing lakh aniga lising taramari chonga ga marfumari yokre lising ahum ga chonga kuntaretna active oiri leikidabagi masing lising amane panbayai Assam dangasi COVID number moiduna miyoi leikidaba amata yaude. Tripura dangasi anoba positive case tarani pan phangki baga loinana apunba confirmed case masing lising kuntra humdoi lan khaduna lising kuntra humdoi supna tarani thoi yokre chauhum ga yankhai mangana active oiri ngasi miyo yama Tripura da leikidaba loinana apunba leikidabagi masing chauhum ga humbutrani thoi yokre. Manipur dangasi anoba positive case chamaga humbutra taret phangki baga loinana apunba confirmed case masing lising kuntaret lan khaduna lising kuntaret supna kuntra taruk yokre lising ahum supna yankhai taretna active oiri ngasi miyo yani leikidaba loinana apunba leikidabagi masing chauhum ga kunithoi yokre. Arunachal Pradesh apunba confirmed case masing lising tara taruka chamri marfutara taretne chaniga humbudrama panna active oiri leikidabagi masing yankhai mangane. Meghalaya da apunba confirmed case masing lising tarani thoiga chatruk nipumangani chonga ga marfutara marina active oiri leikidabagi masing chamaga kunmarine. Nagaland ngasi anoba positive case nipuni thoi phangkibaga loinana apunba confirmed case masing lising tarama thoiga chatruk humbudra taru yokre chatruk sumna taretna active oiri leikidabagi masing humpuni pane. Sikkim da apunba confirmed case masing lising manga ga chani marfutarani chauhumga humpuni thoina active oiri leikidabagi masing chamaga tarani pane. Amadi Mizoram dangasi anoba positive case tarateret phangkibaga loinana apunba confirmed case masing lising mari ga supna kunmarini chamaga marfuma thoina active oiri leikidabagi masing taretne. India dangasi gi oina hojik phawda anoba positive case lising tarateret ka chonga gi mathakta phangkhre total confirm oriba case masing na lakh marfudrani pan dasmik mari manga henkre total active oriba case masing na lakh ahum dasmik manga henkre amadi hojik apunba covid number moidna India da leikidabagi masing lakh amaga lising nipuni thoi chani pan ga nipu henkre asigi oina hojik phawda India da covid number moidna miyoi chamaga humbutra taret leikidre. Aroibada atopa pausingda Lomi amasung lenga ki ungkhanabada maikai animaki phirep hongnadri Lomi singna Delhi Jaipur highway thingjinabagi thorang tori lengakna thengthahanabagi lawrod kya sanari hairaduna farm law ahumak handokadabani haina Lomi singna akanbadawi thamlakli adubo lengaka amukasu phaminanabagi damak sem sari su hairakli Nakalamaromda Prime Minister Narendra Modi na deadlock maraksida farm law ase Lomi singi oina yamnamak
अफबनी मसिगी खुथांगदा लौमी सिंगना अनोबा कैथेलगी फंबाक फंबा ngamgani हाइखिबगा लोइनना लौमी सिंगदा अनोबा फार्म लॉ सिंग असिगी मरमदा मुन्ना खनबिनबसु हाइजरखरे ngasi athengbada haryana gi lawmi luchingba singa center gi agriculture minister narendra singh tomar ga new delhi da phaminakre paumi singh da wang ngala tomar na haiki madudi farm law ahum asibu sogot aduna lawmi singh na memorandum ama pisilakhi hariba law sing asina makoida kanahanki haibagi matang da su wafam kaya phongdorakhi haina minister asina paumi singh da makhatana phongdorakhi Nakalamoromda Center amadi Bengal gi marakta unkhatnabasu hengalakli BJP gi National President JP Nadda gi convoy da handakta landa khiba adugi matung Center versus DD gi lan kankhalakhibaga loinana madugi reaction oina Center na Bengal dagi IPS officer ahum kokthokre amasung makhoida Central Pham sinakre Trinamool Congress na senior officer singi deputation thabasi state ki thodangni law and order su state subject ni center na khut thingjinpham thokte haina kanna pendaba phongdorakli loinana Bengal gi chief secretary amasung DGP su center na saman thaduna kaurakhiba du chattabagi phibamda leiri amadi Mexico lenga ki Medical Safety Commission na Pfizer BioNTech corona vaccine bu emergency da sijanabagi ayaba pikre Britain, Canada, amasung Bahrain gi mathangda Mexico na marisuba leibak oina ayaba pirakhibane loinana Mexico na vaccine sigi dose lakh aniga lising yankai phanglagani miyoi amamamda sot ani kaptaba sugyamak yadabana miyoi lakh amaga lising kunmanga dadi vaccine sigi kanaba phanglagani ngasi goina di Arambai News Guwahati da Manipuri Pao sanduk chaba matang solution jabaga loinana mukasu hanna khurumjari